पाओ नोवल कोरोना वायरस संदोक्तनबा गवर्नमेंट चप चाना सेम सादुन लेरे गवर्नमेंट एम्प्लॉयीज सिंगे बायोमेट्रिक अटेंडेंस था अमा तौहंदनबा खंगनख्रे हाइना चीफ मिनिस्टर नोंथोम बिरेन फोंदोख्रे लिलोंग हायर सेकेंडरी मद्रासादा महाइरोई सिंगा एग्जाम लोइरबा मतुंगदा इरांग हौरकपदगे ओजा अमा यावना महाइरोई कया सोकपन नंख्रे लोइनना गाड़ी कया अकाय तोइ थोख्रे ngasi jathakhiba bosem na lauba class 10 exam gi MIL subject question leak oire oza khara chenabagi achobu mami tare haina mahairoi lup de sama madi aims ki maikai digi claim torakle amade nupa nupi ani gi marakta chap manaba migyeng yeglaba matamda da chawkhatpa leiba ka mapurakko ngomgani haina social welfare minister nemchak kibgen na phongkre Times of Manipuri Manipuri Pau being Tabiriba Mampunumapo, ASHAPRIYA Nataram Nokchere, Nasimaru Pausing, Machakaina Pizare. Novel coronavirus Sandoktanaba government Chap Chana Sem Sadun Lady. Government employees sing biometric attendance Tam Tohandanaba Kangan Haina, Chief Minister Nongthom Birena Fondokre. Nasi CM Secretariat Paumi Singa Unabamada, Chief Minister and Birena Fondolapada. Housing Fauba Airport Yauna, Apun Bamioi. Lagamaga listing Kunmathoi Chatruka Kunmapan screening Tokre. State Asigoina, Chingnabamioi Taranitoigi, sample Guwahati Medical College sta test Tobada sample Tara negative oire. Lemhoriba sample ani Watley. Mahakna Hai. Lamdamasadasu Miam Punba Thoram Singda Yariba Makai Saruk Yariba Singna Jackson Bio. Housing Makatana Airport Amadi Lambida Lakpa Sing Form Piduna Travel History Lauragane. Serasida Karigumba positive Oiba Madi Chingnaba Yauraklagadi, Rims Amadi Jenimsta, isolated ward sing Sem Saduna Tamle. Rims Kuina Famung Nipan Amadi Jenims Kuina, Pamung Taruk Lady, More Rom the Lakpa Singda, Chingnaba Yauragadi, Imphal Yodana, More Hospital the Tamnaba Sem Sabaloide. Protective Sid Masing Taret Lady, Makatana Su, Darkaroiba Sud Sing, Lautagane. Coronavirus Kuina dedicated control room phone number 0385 2411-668 pung kunmari hangduna leire. Virus asibung athok naba miyamna luna na leiba amade government na paikhalak liba thaurang miyamna corporation pifam thoi haina Chief Minister and Biren haiki. Mau, Behang, More, Sizol, Hairiba, Ziribam. To some comes home, Sisu, Morega Taina, Hajale. High areas in the Gilapa visitors in Se. Ako Moida home issue organi. Hanadi India, Akogi Indiagi Manung the Gilapa to the Lyra Mission Mapalom the Gilapa Haitare. Myanmar Rom the Gilapa City Magi Ministry of External Affairs Kari Clarence Mathuk Tabrina Quinamadu Narang Nahandagi with Tangar Pumtam the Huzik. Akoi External Ministry of External Affairs ki ayawa phange live anybody lak pasi sek to buda natra moida sub form the mail lakanda moigi travel history yauna moi kai da chalu bulai ki do bulai ha bidu madugi form issue to busi mau songi brahma ka tainari ba Myanmar ka tainari area sing da madu horogani Chahi asigi January thadagi More amadi Myanmar ga lona ribangam khai paringi gate number 1 amadi gate number 2 da coronavirus asigi matangda Myanmar fauraga laichada sibu changlaktana bahaiduna medical team singna check tawbaki thabak ngasi sodumak makhatana chathaba thengnare ngasi More da laiba paumi kangbu amana koina chatuna yengsilubada gate number 1 da hangliba coronavirus checking point da ayuk nungthil da mathau tawna bagidamak laifam thokpa medical staff ani laibagi mahutta ama khaktana check tawramba thengnarake Masigi matang da paumi singna staff suna laitabagi maram hanglubada mafam aduda duty taramba medical staff na phongdorakpada medical staff anina mayum thoke amade awatpa staff amana nungthil da tholakani hairake gate number 2 da hangliba coronavirus checking point yengsilubada medical staff ahum mathau tawramba thengnake hairiba gate number 2 asida punna staff taruk leinanaba order thoklabasu makhoi masen yanabagi makha ponna hapta amamam punagani hairi Amaromda Hosek border asida mathau toriba staff sing asida manpower watpana khodong chadaba kaya ama sumayok nare medical staff sing asigi awada pa yengsinna ba haiduna
DNO ama leiragasu moreda leitabana hairiba medical staff singi awatapa chang naina yengsinbagi mami tadri coronavirus ki laichar asi lamdam asida changlaktanaba medical team singna more amadi Myanmar ga lonariba more gate number 1 amadi gate number 2 da checking point ani hanglabasu more ga faunariba border ke ahoba lambi kayada leibak ani ge miyoi singna athingba leitana chatningba matamda chathok chasin taunare masina housing lokhaliba cheksin thorang asi aremada tahanbaga pangkhak oiri Board of Secondary Education Manipur Bosem Nalauba Kumsi Chahigi Class 10 gi exam gi aroiba numita examination center ama oiriba Lelong Higher Secondary Madrasada Mahairoi Singna exam loiriba matungda irang horakpadagi oja ama yauna Mahairoi kaya sokapan nangkhre loinana gari kaya akayatoi thokre center asida Lelongi school taruki Mahairoi Singna exam thabane center asigi aroiba Kangsi Khinglakpada first floor da tariba Mahairoi Sing aduna ekhang khangawdana school gi fan whiteboard na chingba makhada langtharakpa amade classroom gi thong thugaiba sing thengnarkhe tungda mahairoi sing aduna makhada chentharaklaga campus manungda khamliba oja singi amade exam duty lagliba board ki miyoi singi gari sing adu nung langsinduna thugairakibani hairi thaudogodu da school asigi economics ki oja RK Milan Singh kokta sokhe loinana mahairoi kun hena asokapan nangkhe masigi manungda mahairoi kharadi pakhatpadagi wanthanarappa yaukhe Loinana Suzuki Celerio car ama Alto car ani Suzuki van ani aduga Activa two wheelers mari school gi decks bench whiteboard thongnau syntax na chingba akayatoi nangkhe security personnel singna matam chana yoksilaktuna irang adu laksin ki hairi thodok thofam dagi fangba pawgi matung ina gate ta mahairoi khudingmak check tawraga thazilaba tungda amukhanna exam manungda examination flying squad team mari gi manungda ahum hankhraga amana check tawkhe check tawbadu da pungkhai amarom changkhrabanina matam hapkani haina OC na mahairoi sing haikhe adubu exam gi matam adu ka khara da haplaga khara dana hapte haibagi wahodagi khoisaunaraba mahairoi sing aduna irang adu horakpani hairi thaudoga sigi matangda center sigi OC MA Kwadirna aikoi gi paumi da fungdolakpada mamang thagi tara taretagi horakhiba exam asi center asida yamna santi oina chatharakhe ngasidi board ki secretary su laktuna leiribane adubu ngasi aroiba numit asigi loisinbagi kangsi he khingbaga ekhang khangawdana first floor da tariba mahairoi singna irang adu horakhibare asigumba thodogasi matungda thoktanaba school gi oja sing founder sing amade guardian singna mahairoi singbu ningthina takpi tambiraga exam lakhanbiyu haina appeal tawkhi अदुगी मतुंग द खंगौदना मी ओजा मिलन RK मिलन इकोनॉमिक्स के लेक्चर अमा यामना थिनसोय छात्र छात्री खंगौदना वानथरपा नुंगना पानबा मयाम थोकपदगी मखोय 20 की मथता सोई हैबगी पाव फंगे सिगी मयाम से थोइबा मखैसे अखोय मणिपुरी द एजुकेशन से फगननबगी के दमक लाइबा लंबीसदा हंदकी एग्जाम से हानगी एग्जाम दगदे यामना फजन हेन्ना फगलबने फगलबसे खंगौदना अरोय बनुमेसर तौरइबा वखलोसे आइखोय सोंगा फने फावे ngasi thokiba thogdogadu gamari lena Manipur gi chief minister N Birena awang ba thakta condemn torakle chief minister secretary ki thadorpa cherol aduda mahairoi kharana school da nung thajinba school gi mal chang kaya mang takhan batanatana mafam aduda exam gi duty tariba oja singbusu asoka pannanghan ki bahaibasi yamna laibak thiba thodok amane masina lainga kasana education quality fagarhan bada thaba kaya hotnariba sida yamna chauna akaiba mapigadore maramasina thodogadu da hakthengna sarugya kiba khuding maki mathakta laukhat payaba lainga kasina laukhat lagani hairi ngasi Lilong Higher Secondary Madrasada Mahairoi khutpu kharana nataba pambai sizinage yade haibigi wahauda Mahailoi sangda amangata thokhan kiba laibak thibane board na makha tana Mahailoi sanga sida HSLC exam gi center PB ganu haina Mahairoi loop all Manipur students union na fongdorakle ngasi DM college campus laiba MSU Mayailoi sangda paumi singa unaba amada MSU gi human resource development ki secretary Bruce Pevam na fongdorakpada ngasi alternative English amadi MIL thokpa numira sida oja sing amadi mahairoi sing gi marakta nataba pambai sizinage yade haibagi wahauda school da nung na chingba thomjinduna amang ata thokhan giba thodok MSU na hakchina lawe amadi akan mamong da condemn tawe thokiba thodok mahairoi amadi
mahairoi amagi lecheki wangmadani haina mama mapa oibasingna irang adubu fathabagi mahuta yengduna lairiba sina nataba pambai sizinabasi sawgal abra haina emsu na chingnadaba ngamde lairiba police singsu laibaki irang amadadi mahairoi singbu fu chaiba tawduna irang control tawri adubu ngasigi thawdok adudadi kari tawduna laige haina pendaba fongdorakle ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯁꯤ ꯍꯥꯏꯔꯤꯕ ꯇꯁꯦꯡꯅ ꯃꯥꯁ ꯀꯣꯄꯤꯡ ꯆꯠꯊꯔꯦ ꯅꯠꯇ꯭ꯔꯀꯥꯟꯗꯅ ꯏꯝꯄꯔꯁꯣꯅꯦꯁꯟ ꯂꯩꯔꯦ ꯕ꯭ꯔꯥꯏꯐ ꯂꯩꯔꯦ ꯅꯠꯇ꯭ꯔꯀꯥꯟꯗ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯂꯩꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯦꯝꯁꯨꯗ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯦꯅꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯏꯟꯇꯔꯦꯁꯇ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯑꯃꯁꯨꯡ ꯀꯔꯞꯁꯟ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ एमसुना लेपनी मायोक्ता लेरक्पा एनी सॉर्ट ऑफ इंडिविजुअल नत्रगा ऑर्गेनाइजेशन नत्रगा बॉडी खुदिम एमसुना चपचाना थेनगनी हाइबा वाफम सिंग असि प्रिंट अमदि इलेक्ट्रॉनिक मीडिया सिंगी मफमदे एमसुना लेबाक मियामगी मफमदे पाउजनजरी Housing Chathariba Board of Secondary Education Manipurna Lauba Class 10 Exam gi MIL subject question leak oire Oza khara chenabage achauba mami tare haira mahairoi lob desam amadi AIMS ki maikai degi claim tawraklei ngasi kwakaichal da leiba desam gi mayai loisang da pangthokiba desam amadi AIMS ki apunba pau gi mifam amada desam gi Secretary General Laisangthem Lamyan bana haikibada Numit kharani gi mamangda council na lauba class 11 gi exam da paksana question leak oirambagi wathok leiringai cherakasida Naunamo board lauba class 10 gi MIL subject ki question paper ase parikya haugadaba pungfam khara watlingai degi question paper adu social media da chaithorakpadagi chapchaba khudam changdam desama madi AIMS ki manakta leire scam asida oizaba thiba masage mathaudang masak khangdaba oja kayama chenaram gani haibage chauba thajaba lei mari leinaba department atuba matamda inquiry ama tawduna maral leibasing maral gi matik chaba cherak pibiu haina magna haiki examination la copy tawba question leak oibada thingdanabagi damakta amadi mahut sillaga tharamba amadi examination gi center sing akoibada khongman chenba masina singba singse chap chala define torba matungda makhoi sing ado tawdanabagi damakta amohana tawdanabagi damakta makhoi gi oiba penal provision chap chana piduna leiri panba yabadi Karnataka Education Act 1983 gi section 115A gi matung inadi question leak oibada chenaba mioi sa masi chahi ahum kaisum sangda leigadabane ahanba first offense ki oina aduga ani subo offense ki oina chahi manga kaisum sangda leigadabane haiba yauri aduga lupa lakh manga phawba fine thigadabane haiba yauri madam adu asigumba penal provision amaka sung soi soidana maki lengak asina sembi gadabane masi gi damakta lengak asina penal provision semna nabagi sembi hu haiduna ngasing asima aikoi gi honorable chief minister gi mafamda memorandum ama pisalkhe Nupa tana mini khaliba makai ngasigi society asi chawkhatpa yaroi nupa nupi ani gi marakta chap manaba midyeng yenglaba matamdata chawkhatpa leibak ama purakpa ngamgani haina social welfare minister Nemcha Kipgen na phongdokre wafam asi ngasi press information bureau Ministry of Information and Broadcasting Government of India madi Central Agricultural University kawani na khusam nana senduna eroi semba da leiba Central Agricultural University da pangthokiba International Women's Day lesingani kun thorong mani lenana phongdokibane thoramasida Social Welfare Minister Nemcha Kipgen namakha taraduna afaba society afaba tungi yumbi sing puthokpa amadi hiram khudingda afaba mamagi mathaudang yamna chawi angang nupi bu abortion tawbagi chanabi asi muthatkadabane ngasi nupi oibi singda chatharakliba miyot minai sing asi koknabagi wakhalonda lengangna scheme kaya laukhatle ngasi International Women's Day na lakpada nupi oibi singda chatharakliba crime pumnamak matungda thoktaba oirasanu haiki ngasi gi thoramadu da manung channa kaugi quarterly magazine amasu minister na phongki hojik ki matamda nupa amadi nupi ani gi khetnaba leidrebani nupa na toba ngam toba angam ba khudingmak nupi na su ko toba ngamle nupi oibi singda chathaba crime pumnamak matungda amuka hanna thoktaba oirasanu nupi oibi singnasu isona nupi oibi singda pirakpa magun sing adu ningthi jana sijinaduna chawkhatpa samaj ama purakpa ehoi pumnamakna patnaminarasi Thasi amada salungfam mayai lekai dege sapam sital koba naha ama sikivagi thogdoka mari lenina ngarang Thobal District Police na misi adu da chena bani haiba naha taret fagat pangam khre hairi makhoi dege police na thogdoka du da season bani haiba Maruti van amasu fagat le hairi farba naha taret adu de Wangjing hodamba lekai dege yumnam Rakesh hoidrom angamba Laurembam Bines
Tekcham Jipisan Thaunauzam Ajoy Leimapokpam Priyo amadi Wangjing Awang Lekaidagi Soibam Johnny ni haide. Manipur Sarkar Afaba Mahairoi Puthoknaba Pandamda School Fagaransi Mission Hogdoktuna Kendra Amamamgi School Amamamda Lupa crore Thadaraga Ona Tainabada Mission Asigi Backbone Oriba Oja Singe Chakau Thadatpa Si Laibak Thibani All Manipur Elementary School Teachers Association MS Chagi General Secretary MS Rahman Fongdokre Haukiba Chahi Lisingani Taramapangi July Taramathoida Pass Tokiba Manipur Service Revision Pay Rules Lisingani Taramapanda Yauriba Oja Singh Academic Grade Pay AGP Semdokpagi Matangda Oja Singh na thamkiba Thazaba Singh Thabak to onthokpiro haiduna ngasi Thobal District in Lilongda leiba DI office mamangda khutang charai henduna wakan mifam famke wakan mifam aduda sarugyakiba Kotagi Treasurer ki thau supuriba MS Chagi General Secretary MS Rahmanna wafamasi fongdorakpane Karigumba relay hunger strike ki khongjang changsiliba asifawada government Tabi Raktrabadi Sidri Fauba Chara Henbeki Kongjang Yauna, Hena Kanba Kongjang Kaya Changsilakani Hainasu, Mahakna Makatana Fongdoroki. Aikalaga, Adugumbi school sing the Paganaba backbone Uriba, Adugumba was asking the Makwena Hana Pangamiba, Muigi Sakaudu, Makwigi Sakau Tatalaga, School Pagalan Bagi Mahuta, School Pagalan Bagi Sandu Tausinaba, when a Tausinaba Manba Mawonda, Tatarpase, Yamna Libak Tivani Havasi, Kotagi Makadagi, Amukana Tamzage, Akoina, Manipur Sarkarna 7 Central Pay, was asking the Mukta, Pidri Foba, Lepalitana, Konjunti, Sansin. Paugi Martana de Mabrega Matang Lominesi. Nauka Hearing Aid Center. Kumja listing ama chapan marifom do ki hona chai kuntramanga hena Notice India ahan hearing aid clinic mo ne lereklaba Nauka gi Infal Center ma hangjere TV am phone gi konjel loinana nil khongum from the tabangam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic nga simak lension directuna completely invisible water resistant amadi rechargeable oidaba digital hearing aid hapiu tabangam gi pangalwana ba dom gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall. Mobile number na 60009549. Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 180010275959 or 8794613154 or visit our office at Nagamapal Rims Road near Nityananda Mandir. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break matung na mayamu taram nokchare makada bau pizare. Pan Maitai Convention amadi all Assam Manipuri Progressive Front ani na kusam naraga sinduna ngarang dagi hauna Assam gi kasar gi lamagram da chatharakpa World Maitai Convention lising ani kun ngasi hauna bi matung ina loisin kre thromadu da hanagi Minister A Surjit Organization Committee gi Chairman Haigrizam Nabashyam amade Amuko gi General Secretary Thoibi amadi Ima AK Santibala amade Ima Asalatana mathang sitna Chief Guest President amadi Guest of Honor oike Ngasi athauba Ningsinglob Lakhipur Kasar Assam na Palya Phul Kasar da Maharaja Gambir Singh Chaniga Kutra Nithoi Suba Mabok Numit Kamari Lenana Maharaja Gambir Singh Mitham Ama Dr. Rajdeep Roy MP Selcharna Thauram gi mithunglen oiduna maikom hangdokre Thauram asigi mangoinana athauba Ningsinglob Lakhipur Kasar Assam President RK Sanahalna Lokki Firal Chikhatki
चिंखꯠखरबा मतुंगदा मियामगी याइफा खोंगचट अमा चटखे निंगसिंगबा याई पालियापुलगी महाराज गंभीर सिंह गे मितम थमलिबा मफम असे ए कुलचंद्र सिंह ना मियामगीदमक कथोकचबने लोइनना महाराजा गंभीर सिंह गे मितम असी फीट मंगा हेना वांगबा मितमने मसी साबदा चौराकना लुपा लाख 10 रोम चंकी हैरी ngasi thauram asigi matangda RK Sanahal President athauba ningsinglup Lakhipur Kasar Assam na haikibada ngasi Maharaja Gambir Singh gi chani ga 39 suba mapok kumon ga iroinana mahaki mitamama Paliapul gi Nehru College ki road ki lambi manakta ngasi gi numida sida maikum hangdokpagi thauram asi pangthokpane hariba mitamasi thamnaba mamang chahi March manga local MLA Rajiv Gaulana Foundation Stone yunglam kibani hari Honorable MLA, local MLA, Sri Rajiv Gaulana Foundation Stone to be a Haraga, Messi, Naskitang, Manga, Inso Missing Aniga, Janiga, sorry, Missing Aniga, Kunda, Nangasi, Maikum Hondo, Pharmacy, Phantom 7. Haingang Assembly Constituency ke manung channel iba haingang amadi kairang Muslim ani gi lona badalai ba chingsang ase da maitai nat ki oina laifam gi mafam ni haina lai gi thogal tawgani haina nungsi jaraba maitai ichile naw singna hona biriba se punabab tamina ba chumgani haina ngasi Imphalis kairang Khomidok Gram Panchayat ki praja singna purna pradhan gi mayumda paumi singuna bamada Gram Panchayat asigi pradhan Samjay Sabam Nirjuman deni na phongdokre Hari baching sang asigi lona bada maitai pangal gi mongfam moiduna lairi haibasi ngasi ngarang haibenate chahi yankhai rom suraklabane hiram asigi matang da haukiba chahi khara dai ichilinau singi marakta bab taminarakpagi kum hena leptun laikhrabane makhatana handakta ikhang khangaudana handak pauche kharagi kuthangda mafam asida lai kaithel kaba natraga yek tinabagi thoram pangthokani haibirakpa si yamna laibak thibane hariba laigi khubamdi thoram tauni hariba mafam asidagi Taptokana Lairibani Hibasi Equi Pumna Makna Kangaduna Lairaba Wafamne Maramaduna Maitai Pangal Singi Mongfamda Nusi Jaraba Maitai Ichilinau Singna Laigi Thoramasi Tawigano Hirakli Makatana I couldn't argue that Tamjani Wohamdi, Nuxi Channel Minashargadi, Hanatanaba Equi Shartominasi, Yaminasi Chaminasi, Tangai Padana, I quit the Hanashi informed Toraga, Kunjasi informed Toraga, I quit Jaga, Natragasu, goes on my way to Benina. Kitang inform Toraga, Sabina of the Kwai Pami, Asuk Sangraba, Hangang Ching Chang, kilometer Manga, Dina, 30 in Panpogi, Zagas data, Iratoni, Pantotraga, Equi, Sunagi Pitchan, Jambatan Paksaba, Kabastan Wairaba, Mompam Wairaba, Asunova, Songmai, Hanasingi, Sing Mai Maktada, Pantokan Haidala Pase, Masi, Togion, Tobumali, Masiari, the winner have home Jetam Jabagolo and Yamda, appeal to Jeramon to be the Novitama. Hakchang yana badi tung koina naduna legande adumakpo wakalamadi thamoi yana badi punsi chupagi oi haina Manipur Commission for Protection of Child Rights MCPCR gi chairperson Sumati Balaning Thauzam na phongdokre wafam ase ngasi Manipur Commission for Protection of Child Rights MCPCR Government of Manipur amadi National Commission for Protection of Child Rights NCPCR Government of India ni sinduna Babu Parada laiba SSA gi training holda Comprehensive Manual for Safety and Security of Children in Schools Haiba Hiram da Pangthokiba Nomugyoiba Sensitization Workshop ki Thoram da Phongdokibane Pangthokiba Thoram aduga mari leinana MCPCR gi chairperson Sumati Balaning Thauzamna Angang singbu matik chaba ma oinabagi pandamda ngasigi thoram asi pangthokpane Hakchang da naba nabadi hidak charaga fakiba yai adumakpo wakalamadi thamoida nakiba nabadi punsi chupagi oigale Pekli bangang singbu senabiriba school gi oja amadi staff singna matau karamna anganga loina gadage school da angang singna chariba polam sing kamdauribage amadi angang singna tamliba school singasi kari karam fibam da leiribage haibana chingba kaya ase ngasigi workshop asida khana nainagane Amarom da angang sida chana kanglon gi wangmada arumba beg puhalliba singi mathakta action lokhalagane angang singda khunai asigi chana lon thogalon kaya ma pungfana khanghanbada aikhoi pumbagi thodang lei haiki child friendly state haiba khogi angang singa se yamna matik magul leina yamna hiding singning na yamna khogi challenging oina yamna haidi free oina yam independent oina adumaina haurak pa yam maloina na discipline adagi kaino khogi
kari manners masi mayam se yam khangna haina adagi masi mayam se life ki part amalona na magi manners magi nerves to yaurok pa phiba madu lona na chaurok pa duguma miyoi sing aduna afaba tangdu leita ba samaj ma semna bagi damakta akogi segumba Manipur Commission for Protection of Child na yamna toina tawja base masimak akogi aim and object amasung akogi motto ne Jiribamda Advocacy Cum Training Program on Vadan Dan Avikas Kendra Pangthokre Hasigi Thoram Holdopaki Thoramda K. Sharad Kumar Vice Chairman Manipur Food Industry Corporation Limited Government of Manipur na Chief Guest Oiduna Pangthokiba Thoramaduda Ngasigi Piriba Kusukulai Amadi Training Asi Fanglaba Matungda Yumda Tumina Lebigano Tabak Oina Utpiduna Chakotpa Samasama Sembada Ikoi Puna Honaminasi Haike Ngasigi training hawdokpa sida beneficiary chahum gi manungda self help group taramanga gi member kun nasaba scheme Bandan Vikas Kendra Jiribam District Cluster amasong Borobekra Cluster su hangdoki Department of Science and Technology Government of Manipuri Makhada Lairiba Manipur Remote Sensing Application Center gi meeting Makhada ngasi Kumal Lampakta Unmanned Aerial Vehicles UAV miyamda demo tautuna utkre Hairiba UAV asigi matangda Department of Science and Technology Government of Manipur gi Director Dr. N. Randir Singh na awang nongpok lamdamda chayolamagi manungda ayamba matamda ayingba mafam oibana leichil thazinbana satellite ki matengna location amagi oiriba fibam camera na mapungfana capture taunana bohonabada aduki matik awaba mayokna dabanate ngasi Manipurda nauna miyamda puthok charibasi yamna advance oiba makhalgi drone oibana awaba singasi kokhanba ngamlagani masigi matengna Manipur gi kachin koyada kari thogdok wathok amadi karamba fibam da lairibage haibadu marik chumna khangba ngamlagani haiki UABSC Science and Technology Park Pune University gi makhada saba makhalgi drone amani haibu wafam kaya ma sufungdoke data asi kon makal kya information 3D town planning gi flood thok pa di sing chau kyam kana kana mem thok kana mem so kara ikang thoi kara jaga dak kyam thok kara bu yam lai na hari ba khula asi sina banga muni adul mari le na line department sing da yam na chawra kana ba pe ge han ta se Asem Baktabu Indian Journalist Union gi treasurer oina khankre Andhra Pradesh Media Federation na thobu oiduna Vijayawada da ngarangdagi chatharakpa Indian Journalist Union IJU ge National Executive Committee mifamda hangduna leiba post sing hapada amju gi member soiriba Asem Baktabu treasurer gi famasi hapkibane Imphal da mamang chahi gi November thada pangthokiba IJU mifam gi marik chumba report yawba souvenir amasu Andhra Pradesh government gi Legislative Council member Nara Lokesh Babuna release tawki amade IJU की website www.iju.org.in su hangdoke Mefam asina nupi paumi singna thengnariba singi maramdasu kupna khanake nupi paumi singbu media house singna athengba fawba duty piroidabane loinana maternity leave su mapung fana fanghanba haina amatawaina yanake loinana state union singda nupi paumi mapung fana saruk yaba ngamnaba seat reserve tawbinaba khanghanba haina su amatawaina yanake ngase ayok langmaidong dagi huidrom somorendro kauba miyoi amana pau pirakpadagi ANK High School campus manaktagi saji akhongbi natraga saji macha scientific name Munkasis Manjak ama and Munal Maitai Range Forest Officer Kakching MD Aslam Khan Deputy Ranger Forest Bid Officer Wangu Lamkhai and Brojen Singh Forest Bid Officer Waikhong Amadi MD Salaudin Deputy Ranger Forest Bid Officer Palel Puna Honaduna Kankibaga Loinana Manipur Zoological Garden da sinakre Hairiba saji adugi fibam soklambana hanagi Joint Director Veterinary Oiramba Dr. Y Rajendrona hidak langthak kapiduna first aid piraba matungda masakan khalakpadagi Manipur Zoological Garden da makhatana layengna basinaki Sugnu Games and Sports Committee Sugnu Local Council Desam SYWO amade Jim Sugnu Hariba Loop Sing asigi apunba warep amagi matungina handak lakadoriba yausang kumhai asida Sugnu area na konba mafam sing Chajing Khunau Khorsantabi Khongyam Tanjeng Serau amadi Sugnu da Abir Chaiba Ising Haizinba amadi Thauri Thatpa Yaroi Hariba Thawong Sing asina miyoi kyagi ijat mangningai oirakpa
एक्सीडेंट थोक्तुना असोक अपन थोकनबगी मचाक ओइरकपना ममा मपा ओइबसिंगना इचासिंगबु अफबा माइकैदा लमजिंगबिनबा होनामिनसी हाइके लोइनना यावसंग मनुंग नुमित मंगानी चुपना चथगदौरिबा स्पोर्ट्स मीट असिदा सरुक याहनबियु हाइना देसाम सोगनु लोकल काउंसिल के प्रेसिडेंट हिजम नरेश मैतेना फोंदोरकले लेगिरिबा मियामना मचासिंग लबीदा चलहनबियु नहान ओइबसिंगसु मसी तौबिदनबा हाइना खमनजरी करिगुंबा थवोइदबा थेंगनरगदि मसीदा थोलकपा अफफत्तगी दायित्व खुदिमक इसा इसाना पुगनि लाखलिबा यावसंग कुमहैगे मांगोइना ngasi जिरिबाम डिस्ट्रिक्ट पुलिसना जिरिबाम डिस्ट्रिक्ट की युगी मायोक्ता चथकिबा ड्राइव अमदा यामलबा इंडियन मेड फॉरेन लिकर अमदे लोकल गी यू कयामरुम फागटख्रे फागलबा यू सिंग अदु एक्साइज डिपार्टमेंट दा खुसिनरबा मतुंगदा मै थादोक्तुना मांगनख्रे हाइरि ngasi mang takhankraba yu sing adu punna yungau liter chamaga kuntaruk yungang bottle chamaga marifut taruk amadi atai atopa kenber kya su yawi hairi Kanglai pagasige sanamahi lining ase ngasidagi chahi lising ahum chamriga taranipan gi mamangdagi yelhomi maitai furupasina chatuna laklabane sanamahi lining ase bo authority amana recognize topi bahaibasi afaba khongthang amane adubu sanamahi lining ase bo minority religion ni haina recognize tobode moilang salai haiba maitai furuki salaina salai asina yaningde masina maitai salai chapumna mapu kanglai paktagi muthatnaba achauba lautuna ba thorang amani haina मोइलांग सलायसिना खंजई हाइना लुपसिना थादरपा चेरोलमना हाइरक्ले बीजी इलेक्ट्रॉनिक्स के एम्पियर इलेक्ट्रिक स्कूटर्स के शोरूम ngasi iroi shemba mayai lekaida hangdokre social scientist Donavir Laishram Manipuri film actress Urikimbam Nera amadi EYDC club iroi semba gi president Irom Fulendrona sarukyaduna pangthokiba maikum hangdokpa thoramadu ga mari lenana BG electronics के managing director Konjengbam Muchak Khangan bana ngasi hangdokliba sina awang nongpoki oina ani subane scooter singasi EMI gi khutang da su leiba yagani loinana akoibagi fibam bu ngak senbada electric scooter asina kharama khaidi mateng pangbang amlagani haiki sigi akoina pijariba gari sigi kudong jaba jing laga akoina dum keno tawba yagani adu akoina hena nungai di akoi si gari se kanagumba khatang kudong cha dab leiraga so akoina EMI oina isana हाइबदी अखोगी ब्रदर्स ग्रुप ना फाइनेंस तौजतुना EMI फैसिलिटीज पिजरी अदुबु हाइबदी अखोगी मयामना लागा हेना लाखो केनो तौबदी नुंगाइगनी इंडिया की ख्वाइदगी चही नवरीबी क्लाइमेट एक्टिविस्ट ASHAPRIYA कांगुजमना ngasi malemda mahausa gi khal kaisilakli basigi matangda Delhi Dawlat Ram College ta pangthokpa August 20 gi thoramda speaker oina wangangkhre ngasigi thoramadu da ASHAPRIYA kangujamna thoram gi chief guest oikiba environmentalist Gyanendra Award amadi environmentalist filmmaker Rakesh Khatri su sarukyaki Comrade Tongbram Ningol Rajkumari nangarang ikhang khangudana laikidabada Communist Party of India Manipur State Council na chairol amada awabu fongdorkle Tongbram Ningol Rajkumari masagi chahi marifutaret sukre पाउगी मरथना तेम ब्रेक अमगा मुक्लो मिनसे अदोमगी अंगांग ना स्कूल दा करी तौरी ओजाना करी ताकपिरी युमदगी अमदी ऑफिस तगी यामना लाइना लाइव क्लास येंगबा यारबा स्टेटस गी अहानबा स्कूल एंड डे केयर टाइनी फिट की ओइना एडमिशन होजरे बैकलेस स्कूल CCTV camera safe and secure healthy breakfast and lunch at school highly qualified and caring staff creative activities and educational games interactive learning through music and movement 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Manipur University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjing Achoba Imphal West ki admission housere. Course singdi BSc Agriculture, BSc Horticulture amadi Bachelor of Business Administration BBNE. Form thaba April ki date 1 dagi hauseragani. Aku pamrol gidamak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawiyo.
Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujuri masida masagi sahi 35 dagina 65 fawbagi manungda laiba class 10 pass tawraba thawai yawba nupa amadi nupi singna apply tobiba yagani On job training oina 3 months training tawraba matungda Medline Home Health Care Service ta thabak tawba yabagi khudong jabsu pijari masida sarv gyabiningba mioi singna satliba tha asigi tara fawbagi manungda ahongai leirak near Jenims Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiu Break matungda housing amuk makataba pau pizari Zero Investment Innovation for Education Initiatives ZIIEI gi makada Sri Aurobindo Society amadi HDFC Bank Bharat Lenga ki government school singda awonba mapuraknama New Delhi da pangthokiba thoram amada Manipur dagi oza kuntramathoi Union Minister of Human Resources Development na Sonia C Sasatikaran Empowerment through Zero Award kusinarkre Tongan ba state amadi Union Territory dagi oza lakh kun henbana makoi gi wakalon sing online amadi offline ki khuthangda thajinarake Maduda subdatagi oza lising ama khangatuna ikai khumnaba utpaduda Manipur dagi oza kuntramathoi yaurakibane Iramdam miyam yapunba khorjailub ima kholna sinduna ngasi kesu sing irengbam na iba aigi mang khongchet haina mingthonba wari machagi lairek haunabe matung ina ngasi Manipur Press Club ta phongkre thoramadu kamari leinana aiba keso sing irengbam na ngasi phongliba wari machagi lairiga si maru oina ngasi nongma kangdana Manipur khunai asida thokaningdaba thodok wathok imung manung nupa nupi gi khana chainaba singda yumfam oibani haiki National Schools of Drama and Sindhuna Gartalada Tha Sige Amadagi Manga Forward Chatarakiba Pragjyotis Festival Sarugyaba Chakiba Banyan Repertory Theatre Infalgi Sana Jauba Masung AC Netrajit Naluchingba Theatre Artist Kun Mangabu Manipuri Literary and Cultural Forum Tripurana Harautayamna Okre Forum Ge Secretary Koishnam Mangal Naluchingba Timamana Ngasi Ayuk Makoibu Agartalagi Ginger Hotel da Lengyan Amamam Tamduna Ikai Kumnabutki Lamdam asigi art and culture bu yokhatpada chobo daite lauriba theatre bu ngasigi lengakna pungning thogatpiba walak liba se makeup thokpa matam moire haina Captain PD Minister Karam Shyam na photokre wafam ase ngasidagi hauduna tang mapan fawba numit mangani chupna chathagadawa National Theatre Festival lisingani kun haudokpagi thoramda chief guest ki warol piraduna photokibane Sangit Natak Academy New Delhi amade Eastern Journal Cultural Center EJCC na kusamnana sinduna Changangai uche konda laiba NT Theatres Playhouse changa sidagi haudoktuna chathariba festival asigi haudopaki thoramda Minister Karam Shyam namakha taraduna Society asigi afafata pumna mak nainabata natana lamdam asigi human resource puthokna bahona bada theater na chauba fampakama piribane ngasi maksu maming laiba theater khara khaktana tana atopa theater singna sidarakli basi kari maram dagino haiba thizinduna nainaba matam oire haiki Theater na malayam sigi amaga mga nungsinahanba adagi masagi saktam ngang na salhanba masagi dharma nat culture mayam si ngang na adi chat na namo na maganda sowa adi taita malawe basi akoi khangi masida apha ba phattaba society sigi naina bagi tanjama kupna pibani na any theater gi tawriba drama gi kai mama tawba kana magi nung gi waiba wakalon si khatana pibanina masi kupna yengagadi nainaragadi sige platforms dagi akoi human resource si lakna na bagi choba maramama oi haina akoina khanjai National Theatre Festival asigi ngasi haudokpa numita Maisu gi director C Vasavalinga na lamjing lamtakpa Rangayana Group na sanaba drama Sudra Tapaswi miyam da kudol tamki. Hausa kamuk sanaba ki pao. Mahairoi oiringaida matam pabagi hainabi thamnana bahona gadabane. Oza Singh nasu mahairoi singbu yariba makai nungsina loina bigadabani haina Khetrigaon Assembly Constituency MLA Nahakpam Indrajit na phongdokre
Wafam asing asi Irilbung High School gi kunipalak suba annual sports meet lising ani kun hongdokpagi tawramda phongdokhibane. Irilbung High School gi annual sports committee na sinduna school asida pangthokiba sports meet hongdokpagi tawram aduda JEO John 2 gi AICH Manglem, AITH Ruhini Kumar, school asigi headmistress TH Indubala amadi social scientist Dr. Danabir Laishram Susarukya Ngasidagi hauraga tang taret fawba chathagadawba sports meet aduda tongan ba group nipan thokna khayoktuna meet adu pangthokane. MLA na hakpam Indrajit na N Biren na luchingba laingaga sina school fagat hanchi haiba misam gi manung channa Irilbung High School ase yauduna ngasidi mahaki assembly constituency da afaba school ama ohenna ba akan ba thabak paikhatle. Mission asige manung channa mission asige manung chanba fangbasi oja sing amadi mahiroi singidi yamna laibak fabane. Mahiroi singna pabagi hainabi thamlabata da matik chaba mahiroi ama oiba ngamgane. Amaromda sports haibasisu yamna maroi masina hakchangbo ningtina thamba amadi afaba wakal khalanba ngammi haiba wafam kaya phongdoki. ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯒ ꯈꯦꯠꯅꯕ ꯂꯥꯛꯏꯅꯣꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯏꯕ ꯑꯣꯖꯥꯁꯤꯡꯁꯦ ꯂꯨꯄꯥ 4,500 ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯄꯩꯁꯥꯅ ꯀꯌꯥꯅ ꯄꯤꯔꯤꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯨ ꯉꯥꯏꯕ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯐꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯅꯣ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯅ ꯄꯣꯔꯛꯏꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕꯒꯤ ꯏꯔꯤꯃꯨ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯑꯐꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯅꯕ ꯑꯣꯖꯥꯁꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯥꯈꯜꯗꯨ ꯀꯥꯎꯊꯣꯛꯄꯤꯔꯒ ꯍꯟꯗꯛꯇꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯗꯦꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯐꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯄꯗ ꯊꯋꯥꯏ ꯌꯥꯎꯕꯤꯌꯨꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ Ngasi nungtil phone kiba pau che singda kari kari maru iba pau yaw kiba ke habadu mayam punna khangminase. Kanglai Paki Maira, Manipurda coronavirus naba miyoi amata leitre. Chingnaba miyoi tara nithoi sample lobada tara negative oire. Anigi ngairi, Chief Minister. ASHAPRIYA Delhi da wang angkre. Ngasi class 10 parikya gi MIL subject ki question leak oire. Desam. Angang singda arumba larik hau puhanba singi mathakta action lauragani. Sumati bala. Moreda coronavirus check taunanaba medical staff kya wat palaire. Apok pomacha lupa lising mangada yonthok lambadagi kalhaure. Pandam. Manipurda coronavirus kamari lainaba layong amata fangba leitre. Jackson Taurang locally, Chief Minister. Not far ubagi wahauda miyamna nung thomjilakpada oza ama mako kaikre. Oza singna tonglakpa gari singju sakre. School gi building kharadi sa sangi sangolgum leiramle midyang changlagani MSF. Kangla Pau. Manipurda coronavirus ki case leitre. Nongthak amadi leikha gi lambi da lakpa yauna miyoi lak amaga lising kun mathoi. Chatruka kunmapan screening tauki Biren. State pumna makta rapid response team thamlagani mahairoyama positive oire mangana isolation da thamkre. Bosem na pangthok liba MIL gi question leak oire desam. Pauzel mapalam chat lubamadi halakpa miyoi singi traveler history laurgani Chief Minister. Metric parikya ngasigi MIL gi question leak oiki desam. Mahai masing tamliba angang singbu ngakpi senbiba mathautai. Sponsor donor sing harautayam okre. Aroibada maru pau mukanna. Novel coronavirus sandoktanaba government na chapchana sem sadun lady. Government employees singe biometric attendance tam tokundana bakhangan kre haina Chief Minister Nongthombam Biren phongkre. Lilong Higher Secondary Madrasa da Mahiroi Singna exam loirba matungda irang horakpadagi oza ama yauna Mahiroi kaya sokapan nangkre loinana gari kaya akayadoi thokre. Ngasi chathakiba bosem naloba class 10 exam gi MIL subject question leak oire. Oza khara chenaba gi achauba mami tare haina Mahiroi lob desama madi AIMS ki maikai dagi claim torakli. Nupa nupi ani ge marakta chap manaba midyeng yenglaba matamdata chawkhatpa laibak ama purakpa ngamgani haina Social Welfare Minister Nemcha Kipgen na phongdokre. Ngasige wenadi matang asida Manipuri Paulo Shinjare Paumiyeng tabiriba mayam punumakpo ASHAPRIYA namu kana krumjare.